ꯔꯣꯀꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯃꯔꯤ ꯃꯔꯤ ꯏꯟꯅꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯪꯈꯩ ꯏꯟꯅꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯃꯤꯌꯥꯝꯅ ꯌꯥꯔꯣꯏꯗꯕ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯥꯃꯣ ꯔꯥꯖꯨ ꯑꯣꯏꯔꯝꯂꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯑꯩꯗꯤ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯄꯋꯥꯔ ꯄꯥꯏꯕ ꯃꯈꯣꯏ ꯈꯔꯗꯤ ꯂꯩ ꯏꯔꯤꯛꯅ ꯑꯩꯁꯨ ꯃꯥꯜꯂꯦ ꯃꯈꯣꯏꯁꯤ ꯃꯔꯨ ꯄꯛꯅ ꯃꯨꯊꯠꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯂꯤꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯏ ꯆꯨꯞꯄꯒ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯇꯥꯟꯕ ꯌꯥꯔꯒꯗꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯏꯔꯤꯛꯅ ꯂꯤꯗ ꯈꯨꯖꯤꯟ ꯁꯤꯡꯂꯛꯏ ꯖꯦꯀꯣꯕꯅ ꯑꯗꯨꯅꯗꯤ ꯐꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯚꯥꯏ ꯂꯣꯏꯕꯗꯤ ꯅꯥꯏꯔꯣꯏ ꯑꯐꯕ ꯂꯩꯔꯤꯉꯩ ꯐꯠꯇꯕꯁꯨ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯂꯤꯅ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯚꯥꯏ ꯅꯪ ꯆꯠꯂꯣ ꯀꯥꯗ ꯂꯩꯔꯨꯔꯣ ꯖꯦꯀꯣꯕꯅ ꯉꯛꯅ ꯀꯩꯒꯤꯅꯣ ꯂꯤꯅ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯍꯦ ꯖꯦꯀꯣꯕꯅ ꯇꯥꯗꯕꯩꯅꯦ ꯍꯥꯏꯁꯦ ꯀꯩꯗꯧꯔꯒꯦꯕ ꯂꯤꯅ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯍꯩꯁꯤꯡꯉꯦ ꯍꯥꯏꯕꯕꯨ ꯔꯣꯃꯥꯟꯁꯇꯗꯤ ꯅꯪ ꯐꯦꯜ ꯑꯣꯏꯔꯦ ꯏꯔꯤꯛꯀ ꯄ꯭ꯔꯦꯝꯒ ꯅꯧꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯑꯁꯤꯕꯨ ꯋꯥꯅꯤ ꯂꯤꯅ ꯐꯥꯒꯤ ꯅꯠꯇꯦ ꯄꯣꯊꯥꯎꯔꯣ ꯅꯤꯡꯊꯤ ꯑꯝꯇ ꯀꯥꯈꯠꯂꯛꯑꯣ ꯀꯥꯏꯅ ꯀꯧꯈꯠꯂꯣ ꯃꯈꯥꯗ ꯂꯩꯍꯧꯕꯅꯦ ꯖꯦꯀꯣꯕꯅ ꯍꯦꯔꯥ ꯚꯥꯏ ꯀꯩꯅꯣ ꯅꯥꯞ ꯆꯥꯗꯕ ꯃꯤ ꯃꯈꯥꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯈꯤꯅꯤ ꯃꯥ ꯌꯥꯝ ꯊꯥꯕꯩ ꯇꯥꯏꯞꯇ ꯑꯩꯕꯨ ꯂꯤꯅ ꯔꯣꯖꯔꯒ ꯑꯣꯏꯔꯕ ꯀꯥꯗ ꯍꯦꯟꯗꯣꯛꯔꯣꯏꯗꯕꯅꯤ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯇꯣꯟꯁꯨ ꯔꯣꯖꯔꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯇꯜꯂ ꯃꯥꯜꯂꯦ ꯈꯪꯂꯁꯨ ꯈꯪꯁꯤꯟꯅꯗ꯭ꯔꯦ ꯎꯔꯁꯨ ꯎꯁꯤꯟꯅꯗ꯭ꯔꯦ ꯏꯔꯤꯛꯅ ꯇꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯂꯤꯅ ꯑꯩꯗꯤꯅꯦ ꯌꯦꯡꯕ ꯌꯥꯝ ꯋꯥꯔꯦ ꯂꯨꯍꯣꯡꯒꯦꯒ ꯂꯨꯍꯣꯡꯕꯤꯔꯣ ꯖꯦꯀꯣꯕꯅ ꯉꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯟ ꯆꯍꯤꯁꯨ ꯁꯨꯗ꯭ꯔꯤꯉꯩꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯂꯤꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯃꯈꯥꯗ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯤꯇꯥꯅ ꯁꯅꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯂꯦ ꯅꯪꯁꯨ ꯅꯁꯤꯒ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯎꯔꯣ ꯑꯕꯥꯁꯅ ꯇꯜꯂꯦ ꯑꯩꯗꯤ ꯉꯁꯤꯁꯤꯗ ꯂꯩꯗꯣꯏꯅꯤ ꯔꯤꯇꯥꯅ ꯍꯩꯃꯥ ꯀꯅꯥꯒ ꯇꯨꯝꯗꯣꯏꯕ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯅꯤ ꯅꯪ ꯀꯤꯖꯗ꯭ꯔꯣ ꯑꯕꯥꯁꯅ ꯀꯩꯅꯣ ꯌꯥꯝꯕꯨꯡꯒ ꯇꯨꯝꯗꯣꯏꯅꯤ ꯔꯤꯇꯥꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯏꯇꯦꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨꯡꯗꯣ ꯏꯇꯦꯝꯁꯤꯒ ꯄꯨꯜꯂꯕꯅꯤ ꯑꯕꯥꯁꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯨꯝꯅꯤ ꯏꯇꯦꯝꯁꯤꯒꯤ ꯐꯃꯨꯡ ꯑꯅꯤ ꯁꯨꯕꯅꯤ ꯑꯄꯤꯛꯄꯗꯨꯗꯅ ꯏꯇꯦꯝꯁꯤ ꯇꯨꯝꯃꯣ ꯑꯗꯨꯒ ꯑꯆꯧꯕꯗꯨꯗꯅ ꯌꯥꯝꯕꯨꯡ ꯑꯩꯈꯣꯏꯅꯤ ꯇꯨꯝꯃꯒꯦ ꯀꯣꯅꯦ ꯏꯇꯦꯝꯁꯤ ꯅꯤꯡꯊꯤꯁꯅ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯅꯣꯏ ꯌꯥꯝꯕꯨꯡꯒ ꯑꯕꯥꯁ ꯍꯔꯥꯎꯅ ꯃꯃꯥꯗ ꯇꯨ ꯎꯔꯦꯅ ꯑꯩꯈꯣꯏ ꯏꯇꯦꯝꯁꯤꯁꯤ ꯐꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕꯅ ꯑꯕꯥꯁ ꯌꯥꯝꯕꯨꯡꯁꯤꯗ ꯂꯩꯌꯦ ꯑꯕꯥꯁ ꯖꯦꯀꯣꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯊꯣꯡꯗꯨ ꯈꯤꯇꯪ ꯍꯥꯡꯂꯒ ꯌꯥꯝꯕꯨꯡ ꯉꯁꯤ ꯑꯩ ꯁꯤꯗ ꯂꯩꯗꯣꯏꯅꯤ ꯖꯦꯀꯣꯕꯅ ꯂꯩꯌꯨ ꯑꯕꯥꯁꯅ ꯑꯗꯣ ꯌꯥꯝꯕꯨꯡꯒ ꯇꯨꯝꯗꯣꯏꯅꯤꯀꯣ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯖꯦꯀꯣꯕ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯖꯦꯀꯣꯕꯀꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯅꯣꯛꯊꯣꯔꯛꯏ ꯄ꯭ꯔꯦꯝꯅ ꯇꯨꯝꯃꯨ ꯉꯁꯤꯗ ꯅꯠꯇꯦ ꯅꯣꯏ ꯌꯥꯝꯕꯨꯡꯒꯅꯦ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯨ ꯑꯕꯥꯁꯅ ꯌꯦ ꯖꯦꯀꯣꯕꯅ ꯑꯩꯗꯤ ꯀ꯭ꯂꯥꯁ 6 ꯀꯥꯔꯛꯄꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯪꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯕꯥꯁꯇꯤ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯂꯤꯅ ꯀꯥꯏꯗꯩ ꯇꯥꯗꯣꯏꯅꯣ ꯁꯨꯃꯥꯡ ꯑꯆꯧꯕꯁꯤꯗꯒꯤ ꯅꯣꯡꯃꯇꯁꯨ ꯍꯦꯟꯗꯣꯛꯍꯟꯗꯦ ꯀꯩꯝꯇꯁꯨ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯄꯨꯊꯣꯛꯄꯤꯗꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯉꯥꯡ ꯑꯅꯝꯕꯅ ꯐꯣꯟ ꯄꯥꯏꯅꯔꯕꯅꯤ ꯑꯗꯨꯁꯨ ꯃꯥꯗꯤ ꯅꯣꯡꯇ ꯐꯣꯟ ꯄꯥꯏꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯉꯥꯏꯔꯦ ꯇꯤꯚꯤꯁꯨ ꯀꯌꯥ ꯌꯦꯡꯗꯦ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯅꯣꯡꯃꯇꯁꯨ ꯁꯥꯟꯅꯍꯟꯗꯦ ꯖꯦꯀꯣꯕꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯏꯀꯦ ꯀꯦꯖꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯀꯩꯝ ꯈꯪꯗ꯭ꯔꯤ ꯂꯤꯅ ꯕꯣꯔꯗꯤꯡꯗ ꯊꯝꯈ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯩꯅ ꯉꯝꯕ꯭ꯔꯣ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯃꯈꯥꯗꯒꯤ ꯔꯤꯇꯥꯅ ꯁꯅꯥ ꯅꯪꯕꯨ ꯂꯥꯛꯑꯣꯗꯥ ꯑꯕꯥꯁꯅ
ꯇꯜꯂꯦ ꯍꯥꯏꯕꯅꯦ ꯌꯥꯝꯕꯨꯡꯗꯁꯨ ꯍꯥꯏꯅꯔꯕꯅꯦ ꯔꯤꯇꯥꯅ ꯍꯩꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯒꯣꯝꯇꯤꯅ ꯍꯩ ꯄꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯣꯏꯅ ꯏꯁꯨꯁꯦ ꯃꯥꯡꯍꯜꯂꯦ ꯌꯨꯝꯗꯩꯁꯨ ꯍꯦꯟꯗꯣꯛꯍꯟꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯇꯁꯨ ꯂꯣꯏꯅꯍꯟꯗꯦ ꯔꯤꯇꯥꯅ ꯃꯥꯗꯤ ꯃꯤ ꯍꯦꯛꯇ ꯐꯨꯅꯩ ꯀꯅꯥꯝꯇꯅ ꯃꯥꯒ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯒꯣꯝꯇꯤꯅ ꯏꯁꯨꯁꯥ ꯂꯥꯏꯔꯤꯛꯀ ꯄꯥꯊꯣꯛꯂꯨꯔꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯂꯥꯡꯕꯗ ꯂꯥꯏꯔꯤꯛꯀ ꯄꯥꯔꯝꯃꯔꯣꯏ ꯑꯕꯥꯁ ꯃꯕꯣꯛꯅ ꯍꯥꯏꯕꯗꯨꯗ ꯍꯣꯏ ꯒ꯭ꯌꯥꯕꯣ ꯑꯗꯣ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯒꯣꯝꯇꯤꯅ ꯍꯣꯏ ꯍꯣꯏ ꯑꯕꯥꯁꯀ ꯔꯤꯇꯥꯒ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯅꯤꯡꯊꯤꯁꯅꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯥꯏꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯀꯥꯈꯠꯂꯛꯏ ꯔꯣꯖꯔ ꯍꯣꯏꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯤꯡꯊꯤꯁꯅꯥ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯖꯦꯀꯣꯕ ꯃꯥꯒꯤ ꯐꯃꯨꯡ ꯐꯝꯖꯥꯎꯗꯨꯗ ꯍꯤꯞꯄꯒ ꯂꯩ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯌꯥꯝꯕꯣ ꯖꯨꯏꯁ ꯁꯦꯝꯃꯧꯔꯥ ꯖꯦꯀꯣꯕꯅ ꯌꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ ꯖꯦꯀꯣꯕ ꯃꯊꯥꯗꯤ ꯁꯥꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯪꯂꯤꯕꯅꯤ ꯃꯊꯟꯇ ꯋꯥꯈꯜ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯃꯥꯃꯣ ꯔꯥꯖꯨ ꯑꯣꯏꯔꯝꯂꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗꯧꯔꯤꯗ ꯃꯈꯨꯔꯥꯅꯤꯅ ꯕꯦꯜꯗ ꯊꯥꯗꯣꯛꯂꯒ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯍꯜꯂꯦ ꯍꯥꯏꯅꯈꯤꯗꯣꯏꯅꯤ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯊꯥꯖꯔꯤꯕꯁꯦ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯅꯗꯤ ꯃꯥꯃꯣ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ ꯈꯜꯂꯨꯕꯅꯤ ꯑꯉꯥꯡ ꯑꯍꯨꯝꯗꯨꯒꯤ ꯅꯦꯅꯦꯒꯤ ꯃꯥꯏ ꯌꯦꯡꯂꯨꯕꯅꯤ ꯅꯦꯁꯤꯅꯗꯤ ꯍꯥꯏꯖꯕꯅꯤ ꯅꯣꯏꯁꯦ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯔꯨꯞꯁꯤꯡꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯕ ꯏꯀꯥꯏꯕꯁꯨ ꯅꯪꯍꯟꯕ ꯃꯥꯃꯣ ꯁꯤꯗꯩꯗꯤ ꯅꯁꯦꯟꯕꯨ ꯋꯥꯔꯧꯔꯨꯅꯨ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯦꯜꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯕ ꯇꯥꯔꯦ ꯅꯥꯀꯟꯗꯒꯤ ꯌꯥꯝꯕꯨꯡ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯥ ꯀꯔꯤ ꯅꯤꯡꯊꯤꯁꯅꯥꯅ ꯐꯣꯟ ꯂꯥꯛꯑꯦ ꯖꯦꯀꯣꯕ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯔꯣꯖꯔ ꯑꯣꯏꯔꯝꯕꯗꯨꯗ ꯍꯜꯂꯣ ꯚꯥꯏ ꯀꯩ ꯄꯥꯎ ꯂꯩꯔꯦ ꯔꯣꯖꯔꯅ ꯅꯨꯡꯉꯥꯏꯇꯅ ꯚꯥꯏ ꯅꯣꯏ ꯃꯥꯃꯣꯅꯤ ꯖꯦꯀꯣꯕ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯔꯣꯖꯔꯁꯨ ꯖꯦꯀꯣꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯚꯥꯞ ꯇꯥꯅꯝꯃꯤ ꯚꯥꯏ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄꯗ ꯃꯥꯃꯣ ꯔꯥꯖꯨ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯑꯩ ꯁꯥꯎꯅꯤꯡꯃꯟꯗꯅ ꯆꯩꯔꯝꯕꯅꯤ ꯃꯔꯥꯜ ꯂꯩꯕꯅꯤꯅ ꯀꯩꯝꯇ ꯈꯨꯝꯃꯛꯇꯦ ꯖꯦꯀꯣꯕꯅ ꯇꯞꯅ ꯐꯔꯦ ꯚꯥꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯂꯁꯅꯨ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯃꯇꯦꯡ ꯇꯧꯔꯔꯣꯏ ꯐꯠꯇꯕ ꯃꯈꯣꯏꯗꯤ ꯃꯄꯣꯛꯁꯤꯒꯤ ꯐꯔꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯑꯩꯕꯨꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯔꯤꯕꯅꯤꯅ ꯐꯪꯒꯗꯧꯔꯤꯕ ꯆꯩꯔꯥꯛꯇꯣ ꯃꯥꯅ ꯇꯧꯖꯔꯨꯕꯅ ꯍꯔꯥꯎ ꯐꯪꯖꯔꯅꯤ ꯚꯥꯏ ꯐꯔꯔꯣꯏꯗꯕ ꯃꯤꯗꯤ ꯁ꯭ꯄꯤꯆ ꯄꯤꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯅꯪꯗꯨꯃꯛꯇ ꯄꯣꯊꯥꯔꯣ ꯅꯁꯥꯗꯣ ꯇꯦꯟꯁꯟ ꯂꯩꯔꯗꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯔꯣꯏ ꯍꯣꯏ ꯚꯥꯏ ꯍꯌꯦꯡꯗꯤ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯗꯁꯨ ꯄꯤꯑꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯔꯤꯕꯅꯤ ꯆꯠꯂꯒꯁꯨ ꯌꯦꯡꯁꯤꯟꯗꯣꯏꯅꯤ ꯉꯁꯤꯗꯒꯤ ꯄꯨꯂꯤꯁ ARB ꯃꯐꯝ ꯈꯨꯗꯤꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯅꯣꯏꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯜꯂꯨ ꯀꯩꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯌꯥꯝ ꯊꯤꯅ ꯈꯨꯗꯣꯡ ꯊꯤꯔꯅꯤ ꯍꯣꯏ ꯚꯥꯏ ꯑꯗꯨꯒꯤꯕꯨꯗꯤ DCPꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯍꯣꯏ ꯚꯥꯏ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯄꯣꯊꯥꯔꯣ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕ ꯄꯣꯊꯥꯕꯒ ꯆꯪꯗꯦ ꯔꯥꯖꯨ ꯑꯣꯏꯔꯝꯕꯗꯨꯗ ꯍꯦꯟꯅ ꯇꯦꯟꯁꯟ ꯂꯩꯔꯛꯏ ꯅꯤꯡꯊꯤꯁꯅꯥꯅ ꯇꯞꯅ ꯌꯥꯝꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯀꯣꯕ ꯅꯤꯡꯊꯤꯁꯅꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯐꯅ ꯋꯥꯔꯁꯨ ꯅꯤꯡꯊꯤꯁꯅꯥꯒꯤ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯎꯔꯨꯕꯗ ꯃꯃꯣꯠꯇ ꯅꯣꯛꯂꯒ ꯑꯋꯥꯕꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯤꯡꯊꯤꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯃꯝꯃꯤ ꯖꯦꯀꯣꯕꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯛꯄꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯅꯗꯤ ꯌꯥꯕꯤꯈꯤꯗꯦ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯤꯁꯅꯥꯅ ꯃꯔꯛ ꯊꯠꯂꯒ ꯌꯥꯝꯕꯣ ꯊꯥꯏꯅ ꯋꯥꯗꯣ ꯍꯧꯗꯣꯛꯅꯔꯣꯏꯁꯦ ꯖꯦꯀꯣꯕ ꯅꯣꯛꯆꯩ ꯉꯥꯏꯈꯣꯗ ꯑꯝꯇ ꯇꯥꯕꯤꯈꯣꯒꯗꯧꯔꯒꯦ ꯅꯤꯡꯊꯤꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯖꯦꯀꯣꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯌꯥꯕꯤꯗ꯭ꯔꯕ ꯑꯩꯁꯦ
nupi amata hanna yengluge khankidre adai akhoi party se USA Army da join tawbani adagi mayamdagi haitoi singdoi badu ubada special force oina amuk leirakpani adagi amuk terrorist pu support tawba kangbu singdo hatnaba agency amamuk lingkhatpani madugi agent oina amuk matam khara leirakpani mi hatpagi sarukta oirakpai hakna nongta lebaki sigumba lusingbo oirakani khaludi nangbudi khakkaw ngamkhide aduna su anamba aise thawai se mangna su terrorist singdadi hatlage khalapani hana tawramliba thabak singdasu lebak miyam gini adubu khenaba lae isagi iramdam kanglei pak asibu hana miyamda saktak bu mathau tarae ningthisna mapuroibagi wahaidu tumina tajarami Jacob su makha tajare nupi haibase ningthi saklon yame nupi ngamdab leite hainariduni aduna nangsu hausikti aigi loinabi oirabanina asumba afaba khardi darumse hoi motlamnaba mayamse akhoi khara khaktana loi ko hanbadi mapoksi goi tholoi adubu haurakliba naha mayamda mami amadi tahannabu honaramse ahal oiraba singsidi yarimakai politics tagi potharaga leibana farabani aina si hayana sauningba misu yorokani yengo saukhatlaba malemgi lebak singda yamna naha oiba misingna anambana politics yawbani brain phariba asumba tawba ngamliba ahal su yawdaba nate naha ikhoina loina khudingsi haiba makti nate adubu ngasi sothariba kanglei pagase thaina dagi ahal oiraba singna lusingduna ta lakpagini noisu uriduni kyam saukhatpa ngamlagi yong lairik laisu ningthina hairaba kya kya su leiribani makhoi singse loina mangkiba tare ningthisnana tapna summiyamo mapalamda tamluba haira hairaba naha kya ama thabak phangdabana kangawnaraga leibasu kongaini Jacob chumme ado nupi amagi thodangse yam sawi nupa ikhoidagi nupi ni hena thodang zawribani aina haningbadi mau amu oina niti niyom kaidana satlo ahalaman thaksi kasi khangna satlo nolok patamo napal kaba mi amata lasting oidabani tola taraba awawa kayagi mateng pangsi aikhoi ani gi luhongbase paisa haitharaga sauna hongba ye adubu ningthi madugi paisa duna awaba tola taraba singda mateng torubana hena nungaiba punsi urakadoribani ningthi snana yambo aisu tasingna madudi pamjade hausik matamda hongnariba luhongbase angpani masi mapi mapa oiriba ikhoina semdok haudrabadi tungda yamna khudong charoi kek kakpa ring sinaba haijing kharai adayamuk photoshoot amuk phirolga makhal makhal setnariba awan potna marol ama VIP ngakta ai pamde tasingna pamjade samna hingbadune aina pamlibase Jacob nokse adunabu aisu nang loribani matai manau anido wari watai ngahak sanaraga numitto haukhre abasu mamana yadraduna mayumda dum leirame nongale thabak yambanina Jacob ngandana haugalle ningthisna su haugatuna irumai thajaraga lai thongmai katlure sabari kya kya leijarabasu mapuroibagi sana thaknabadi mana semsarame aduda sunati mirol tadraba makuboki amadi komti gi sana thaknabasu bhagna hodarame Jacob ki bodyguard oiriba marup singdugi sana thaknabadi memsana loi hodarame India ki oina khwaidagi naha oiriba CM gi thau puriba Jacob unabani Prime Minister na lakadoribase maru oina prakriti gi phajaraba mafam kaya dusu yengsanba lakadoribani haujikti Jacob na thajaba khara khaktada Minister ki fam puhalami Tourism ki Minister su ngandana Jacob ki office ta ngaiduna laikre security ki section thorang su aduki matik ningthi jarame Jacob na ningthi tari bro ningthi snana sakomdagi yambo Jacob na ai breakfast arege sak uina kitang sakrage office ta mi myam ngai lere ningthi snana phani yambo ai samjaramage Jacob adugane nene memsada marup singisu thorang toro hayo ningthi snana hoi haijake Jacob irumai thajaraga tanan ba firol singdu
ꯃꯁꯥꯗ ꯁꯦꯠ ꯆꯥꯅꯕ ꯂꯧꯊꯣꯛꯆꯩ꯫ ꯅꯤꯡꯊꯤꯁꯅꯥ ꯈꯛꯇ ꯁꯨꯝ ꯉꯥꯏꯕꯗꯨ ꯃꯍꯥꯛ ꯄꯥꯝꯖꯔꯝꯗꯦ꯫ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯤꯔꯣꯜ ꯂꯣꯏꯅ ꯔꯦꯗꯤ ꯂꯩꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ PM ꯑꯗꯣ ꯖꯦꯀꯣꯕꯀ ꯗꯣꯜ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯖꯔꯛꯄ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯃꯛꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯗꯨꯅ ꯋꯥ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯖꯦꯀꯣꯕꯅꯁꯨ ꯍꯣꯔꯝꯂꯤꯕ ꯃꯌꯥꯝꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯦꯟꯈꯠꯄꯤꯅꯕ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯦꯀꯣꯕꯀꯤ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇꯒꯤ PM ꯑꯣꯛꯂꯨꯈꯤꯒꯦ꯫ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨ"꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯁꯥꯏꯔꯦꯟ ꯈꯣꯡꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ PMꯅ ꯇꯣꯡꯂꯤꯕ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯂꯦꯟꯗꯤꯡ ꯇꯧꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯒ PM ꯑꯗꯨ ꯀꯨꯝꯊꯔꯛꯏ꯫ ꯃꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯣꯛꯄꯤꯅꯕ ꯂꯩꯔꯝꯂꯤꯕ ꯈꯔꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯒꯤ XM ꯔꯥꯖꯀ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯔꯥꯖꯀꯤ ꯄꯥꯎ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯖꯔꯛꯂꯕꯁꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯔꯨꯕꯅ PM ꯑꯗꯣ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯖꯦꯀꯣꯕꯅ ꯂꯩꯕꯥꯛꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯛꯄꯁꯤꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯃꯍꯥꯛꯄꯨ CMꯒꯤ ꯕꯪꯒ꯭ꯂꯣ ꯇꯥꯅ ꯄꯣꯔꯛꯏ꯫ ꯑꯇꯣꯞꯄ ꯕꯣꯗꯤꯒꯥꯔꯗ ꯈꯔꯅ ꯔꯥꯖ ꯑꯃꯗꯤ ꯃꯃꯧ ꯅꯤꯡꯊꯤꯁꯅꯥꯕꯨꯁꯨ ꯕꯪꯒ꯭ꯂꯣꯗ ꯄꯣꯔꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯃꯛꯁꯨ ꯃꯇꯝ ꯑꯃꯒꯤ ꯃꯔꯨꯞ PM ꯕꯤꯅꯣꯗꯄꯨ ꯎꯕꯗ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯡꯍꯩ ꯇꯤꯡꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯕꯤꯅꯣꯗꯅ ꯅꯨꯡꯉꯥꯏꯇꯅ "ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞ" ꯍꯥꯏꯔꯒ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ "ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯠꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯖꯦꯀꯣꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯜꯂꯒꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯕꯤꯅꯣꯗꯁꯨ ꯃꯔꯨꯞꯀꯤ ꯃꯇꯧ ꯎꯔꯒ ꯅꯣꯛꯆꯩ꯫ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗ ꯊꯝꯂꯒ "ꯆꯥꯛ ꯆꯥꯔꯕ꯭ꯔꯥ" ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯔꯥꯖ ꯑꯃꯨꯛꯀꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯛꯏ꯫ ꯕꯤꯅꯣꯗꯅ "ꯐꯔꯦ, ꯄꯣꯊꯥꯔꯣ ꯃꯔꯨꯞ, ꯅꯪꯒꯤ ꯍꯩ ꯁꯤꯡꯂꯕ ꯅꯆꯥꯅꯨꯄꯥ ꯖꯦꯀꯣꯕꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯄꯥꯜꯂꯒꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯄꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯥꯏꯈꯠꯀꯗꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯕꯤꯅꯣꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯁꯤꯡꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯆꯪꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯄꯤꯊꯔꯛꯅꯕ ꯑꯌꯥꯕ ꯄꯤꯔꯝꯃꯤ꯫ ꯇꯨꯔꯤꯁꯁꯤꯡꯅ ꯂꯥꯛꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯀꯌꯥ ꯁꯦꯝ ꯁꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯅꯣꯗꯄꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯤꯇꯤꯡ ꯇꯧꯅꯕ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯕꯤꯅꯣꯗꯀꯤ ꯅꯨꯡꯁꯤꯖꯔꯕ ꯁ꯭ꯄꯤꯆ ꯈꯛꯇ ꯅꯠꯇꯅ ꯖꯦꯀꯣꯕꯀꯤ ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯡꯖꯗ꯭ꯔꯕ ꯅꯆꯥ ꯑꯩꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯄꯤꯔꯤꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨꯁꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩ ꯋꯥꯐꯝ ꯈꯔꯇꯪ ꯊꯝꯖꯒꯦ꯫ ꯑꯩ ꯅꯣꯡꯃꯇ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯑꯃꯠꯇ ꯈꯨꯝꯂꯝꯗꯕꯅꯤ꯫ ꯇꯁꯦꯡꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯖꯗꯦ꯫ ꯊꯕꯛꯅ ꯎꯠꯀꯦ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯆꯤꯟꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯅ ꯐꯒꯗꯒꯦ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯁꯤ"꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯅ ꯅꯍꯥ ꯑꯣꯏꯅ ꯂꯨꯆꯤꯡꯏ ꯍꯥꯏꯗꯨꯅ ꯅꯣꯛꯅꯗꯣꯏ ꯁꯔꯨꯛ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯐꯤꯗꯥ ꯑꯃ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯅꯍꯥꯅ ꯂꯨꯆꯤꯡꯂꯒ ꯀꯔꯤꯕꯨ ꯆꯥꯎꯈꯠꯇꯣꯏꯅꯣ? ꯉꯈꯥ ꯃꯈꯣꯏꯗꯤ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯂꯩꯗꯧ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯔꯒ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ"꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯏ꯫ ꯅꯍꯥꯗꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯌꯥꯗꯕ꯭ꯔꯥ? ꯅꯍꯥꯗꯤ ꯐꯝꯅꯥꯏꯕ ꯑꯣꯏꯕ ꯌꯥꯗꯕ꯭ꯔꯥ? ꯂꯨꯆꯤꯡꯕ ꯑꯣꯏꯕꯗ ꯀꯌꯥꯝ ꯀꯥꯏꯔꯕꯒꯦ? ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏꯗꯤ ꯅꯆꯥ ꯅꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯝꯅ ꯂꯩꯕꯤꯔꯣ꯫ ꯕ꯭ꯔꯦꯟ ꯆꯣꯏꯔꯛꯂꯕ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯂꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯅꯆꯥꯅꯁꯨ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯍꯩꯔꯕꯁꯤꯡꯗꯨ ꯑꯣꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯎ꯫ ꯃꯌꯥꯝꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯔꯛꯏ꯫ ꯖꯦꯀꯣꯕ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯖꯔꯛꯏ꯫ "ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯗꯤ ꯅꯠꯆꯗꯦ꯫ ꯅꯈꯣꯏꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯌꯥꯝꯅ ꯇꯧꯖꯩ꯫ ꯌꯦꯡꯉꯣ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯆꯥꯎꯈꯠꯂꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯅꯍꯥꯅ ꯑꯅꯝꯕꯅ ꯂꯨꯆꯤꯡꯕꯅꯤ꯫ ꯃꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕꯤꯔꯕ꯭ꯔꯥ?
ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩꯒꯤ ꯊꯥꯛꯁꯨ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯠꯅ ꯁꯤꯡꯕ ꯍꯦꯜꯂꯛꯄꯩꯅꯤ꯫ ꯃꯁꯤ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯆꯗꯦ꯫ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒ ꯁ꯭ꯃꯥꯔꯠꯐꯣꯟꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ, ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ, ꯂꯦꯞꯇꯣꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ, ꯈꯪꯕ ꯍꯩꯕꯁꯦ ꯑꯉꯥꯡꯗꯨꯅ ꯑꯍꯜꯗꯨꯗꯒꯤ ꯍꯩꯕ ꯌꯥꯝ ꯍꯦꯜꯂꯝꯒꯅꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯨ ꯌꯥꯅꯤꯡꯉꯤꯀꯣ? ꯃꯌꯥꯝꯅ ꯌꯥꯅꯤꯡꯉꯤ, ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯖꯦꯀꯣꯕꯅ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯄꯗ ꯈꯝ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯕ꯭ꯔꯦꯟ ꯖꯣꯏꯔꯕ ꯃꯌꯥꯝꯅ ꯂꯩꯕꯥꯛꯁꯦ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯅꯗꯤ ꯀꯩꯗꯧꯅꯤ? ꯆꯤꯅꯥꯅ ꯂꯝ ꯈꯔ ꯈꯣꯠꯆꯤꯟꯈꯤ, ꯑꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯈꯔ ꯆꯪꯁꯤꯜꯂꯛꯏ, ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯥꯒꯥꯂꯦꯟꯗꯅ ꯈꯔ ꯈꯣꯝꯖꯤꯟꯈꯤ꯫ ꯑꯗꯨꯅꯗꯤ ꯀꯪꯂꯩꯄꯥꯛꯁꯦ ꯃꯨꯠꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏꯗꯤ ꯁꯤꯒꯨꯝꯕꯁꯦ ꯃꯥꯟꯅꯕ ꯈꯧꯇꯛ ꯆꯥꯏ꯫ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯏ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕꯅꯗꯤ ꯃꯗꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯂꯩ꯫ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯕꯔꯃꯤꯁꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯨꯅ ꯖꯥꯇꯤ ꯀꯌꯥ ꯀꯌꯥ ꯂꯩꯖꯔꯕꯁꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯊꯃꯣꯏ ꯁꯦꯡꯂꯒ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯌꯥꯝ ꯃꯤꯀꯞ ꯊꯣꯛꯑꯣ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯏꯃꯨꯡꯗ ꯆꯥꯛꯊꯣꯡ ꯐꯤꯁꯨ ꯐꯤꯁꯥꯝ ꯇꯧꯗꯨꯅ ꯅꯝꯁꯤꯜꯂꯒ ꯊꯝꯂꯒꯨꯝꯁꯤ꯫ ꯅꯨꯄꯤ ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯑꯃꯨꯛꯇꯪꯗꯤ ꯂꯩꯕꯥꯛꯁꯦ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯕ ꯆꯥꯎꯈꯠꯂꯕ ꯂꯝꯖꯦꯟ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯔꯒ ꯂꯣꯡ ꯂꯤꯞ ꯁꯦꯝ ꯖꯦꯀꯣꯕ, ꯂꯣꯡ ꯂꯤꯞ ꯁꯦꯝ ꯖꯦꯀꯣꯕ, ꯅꯍꯥꯅ ꯃꯐꯔꯦ, ꯅꯍꯥꯅ ꯃꯐꯔꯦ ꯍꯥꯏꯅ ꯍꯧꯅ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯖꯔꯤꯕ ꯑꯔꯣꯖꯥ ꯊꯣꯛꯆꯣꯝ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯕꯣ ꯅꯤꯉꯣꯝꯕꯝꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯇꯒꯤꯅ 19 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤꯕ ꯀꯃꯦꯟꯁꯤꯡꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ꯫ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯜ ꯀꯣꯃꯦꯗꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯑꯣꯏꯃꯤꯟꯅꯔꯁꯤ꯫